Investment in stock market tamnaba honabada lana khanba point ahum. Ahanba point di mafam asida matam yamna lawi matam yamna sangi haina khanba asine. Ahing amada karupati oibe yaba nate khangba kanbagi pangal di legadabani. Yamna thuna paisa paining labadi capital gi risk full lawrkani aduna yamna thuna mang khinabagi yabagi machak oi. Aduna magi di tapna tungchannabagi Satnabi asi hinabi thangadaban. Sida matam changi haina khallibase sije khoigi bank ta natra fixed deposit thamliba sing sine hena khwaidigi matam hena sanga changi. Adu stock market haiba mafum sidadi risk haibase minimize tawraga akoina investment return se FDD gumba thamba fixed deposit thamba adagi mutual fund gumba sizinaba mayam sidagi hena sine hena phajana lahanba yanabagi lambi ama semasu yai. Aduna paisa painabagi honabada shortcut oiba lambi leite yamna thuna paisa paina honarabadi yamna thuna su mangba yabagi lambi lei haibasi masi kaitong su kauroi sabani. Ani suba point amu yenglasi stock market tamba matamda knowledge asi tanba matamda yamna luyene khallibase masi su aranbani. Sida tamgadaba knowledge singase yamna laiba yamna thuna khanganba any stream gi background gi lakha miyoi sing hekta yamna laina tamba yaba subject amani. Knowledge aruba ma changba nate fam asida knowledge tanam hunabada aruba ama ta changba nate sukang khangdana thabag hekta haujanbadi yade maduna paisa mangnabagi machak oi. Aduna market ta kamaina changani kamaina thokani haibagi knowledge ti leitabadi yade. Haiba knowledge asi tamba matamda akoina yamna luba angkar gi formula yamna luba science ki formula science ki chemical kamaina combination tawani haibana singba adumba mayam adu hariba mafam asidadi adumba amata yawta yamna simple oiba khangbada yamna laiba topic ngatang. Ahum suba amadi aroiba point da stock market asi risk yamna lei haibase masisu aranba wakhana mane. Risk lawba haiga market changjillaga hita sang wangna risk hita lawrugadaba nate. Risk leitaba mafamdi leite adubo akoini yengsabe investment da risk kamaina lei haibase investment ama hubo matamda supnagi agi pocket gi lupa chonga kha kuthoga investment hobe ya lupa chonga khatangi risk haibadudi kemta leitaba ka mane aduna lupa chonga dagi akoina horaga tammaga heina honaba manchangya investment gi damakta di yamna risk neme aduna investment tamba matamda risk yamna chauna lei haibase masi aranba wakhani hiramji gi matangda phadana akoina khangba ngamlaba investment gi matangda akoina phadana khangba ngamlaba kamaina tawba yagani or kamaina tawradi yaroi haibase si hana khangba am changye sigi knowledge si leitana hekta yamna thuna painingbagi yamna thuna taningbagi honaragadi akoina market asida risk yamna lei haina lawgane aduga stock market ta gamble dongna jwar dongna khanba miyoi singi damakta masi risk yamna lei chumi maramdi mokhari kemda khangdabida luck ta try tawrakadorebane mokhoi gumba sing thengnarugadi stock market asi kari haina lawge hama tamda paisa manghanabagi natraga paisa yamna thutna paibagi wakhal ngata khallaga lakane moi gumbagi wakhal siendabida stock market asi business amani khallaga risk fadana maintain tawraga yam laina paisa laknabagi lambi aman sembe yai ngasigi di video asi matang aswaida loisale.